Lupa crore anirom gi WY tablet fare lilong araf ti thongdagi malem gi kaithel da lupa crore anirom oigadaba WY tablet fagat pangamkre hadi Thobal District Police MN Sector QRT and Range Imphal QRT CRPF amasung yadam gi apun bakangbu amana fagat pangamkibani police tagi fangba pau amana hai drug puthok pusin tawre hai bagi akaknaba pau ama fangbadagi ngarang numidang pung 10 rom tabada Thobal District Police MN Sector QRT and Range Imphal QRT CRPF amasung yadamgi apunba team amana lilong thongda ngaiduna laiki matam aduda Alto 800 registration number WB 26A6240 da lilong IVE road tagi lakpada apunba team aduna ngaiduna laiba ubadagi arafti thongda thogzinduna gari hundoklamlaga thawragliba misak adu chenki hairi khudak aduda gari adu check tawbada plastic na yomba packet ahum yaurangki packet adu khudakta civil witness ka loinana hangdok tuna yengbada WY tablet oiramki khudakta polam sing adu says tawsin khibaga loinana Alto 800 adugi mapu makhata na thihumbagi thabak chathari hairi sima sahani ki mihata chenaba chairak piu JC famung da leiring eda thang na lenduna hatlam laba kaikhu muslim maning lekai dagi sima sahani ki mihata chenaba sing puthok tuna chairak piu haiduna lekai miyam na wakat mi fam duna taksilagli loinana sima sahani ki misi dama ki mapuroiba Muzibur Rahman Chada 99 Chignaba po ihay na misi sige JC na fongdorakli. Porongpat Police Station ki manung chanba kay kuda chatha ki bawakan mi fam aduga mari lainana sima sahani ki JC ki convener SK Malik na. Macha ani lairaba sima sahani hatlubagi thawdo asi Meeoi bagi lichat ki wang madani. Mihat asima akan mamong da condemn tawi JC na laingak tapung nifunipan ki manung da mihat paputhok na batham ki bawafam thabak to onthokadabani. Mihat asi kanana chathabano haiba khangdri hiram asida makok thongba police ka unabaduda chenaba Meeoi sing fanaba taksin khrabani adubu punna leminaraba nupi amabu hatlamba haibasi chingnaningai oi maru oina mahaki mapuroiba JC na Chada 99 chingnaba po I tawbatabu authority oiriba police na hiram asida thigat libani JC na su mihat paputhoktrabadi asiba lawroi haina khanganba laikre haina fongdoki Abdul Qadir gi Hakchang Leiramle JC Man accused Farabana Yakhidre Hwjik2 Abdul Qadir gi Asiba Hakchang Leiramle haina Joint Action Committee against the brutal killing of Sesam Abdul Qadir Elias Asoba Pawbidik Mahelekai gi Maikai digi fongdorakli JC gi Maikai digi fongdorakpada misi asida chenariba man accused police na Faraba Nina Abdul Qadir gi Asiba Hakchang hayeng ayuk pung 13 taba matamda lawduna hayeng nuthil pung 5 taba matamda Pawbitek Polo Ground da aroiba mathau mangam pangthoklagani adum oina mang misi asiga mari lainana lenga ki maikai digi chatharakliba investigation asida karigumba asoiba yauraklabadi makhata na khongjang changsengani loinana Manipur police na miyam gi ihul khangna logi matung ina thabak paikhalakpagidamak JC gi maikai digi thakatpa fongdorakli Manipur da lairiba CSO club organization amadi maira paibi singbusu misi asiga chumba while fangnaba changsen khiba khongjangda saugatpibagi damakta su thagalakli amaromda hayeng ayuk pung 13 taba matamda Abdul Qadir gi thawai yaudaba Hakchang lawba chatkadoriba asida su miyamna saruk yabiu loinana lambi nageta miyamna awaba fongdokminasi haina JC gi maikai digi appeal tawrakli Qatar da laiba US ki base ta Iran landa kre Qatar da laiba United States ki Al Udeid base ta Iran misal taru kapsin kre haina Iran gi armed force na fongdo kre Iran gi armed force na makhata na fongdo kibada Iran gi territory da maram cha da na chatharak pa attack khuding makta Iran gi military na matik cha pa kumpi da na tokloi haiki Iran gi attack asi section thorang oina Qatar na makhoi gi airspace thingjin khraba matung da chatharakibani Iran gi armed force na land pamba US gi West Asia da laiba base sing asi makhoi gi asonba amani haiki masida natana Iraq ta laiba US gi Ain al Assad Air Base ta su section thorang lokhotpa air defense system activate tawkre amasung mafam du da laiba US gi land missing bunker da changsin duna laikre haidi Putin ga Iran gi foreign minister ga unakre Iran na US ta laman khumgani wasakre Russia gi President Vladimir Putin ga Iran gi Foreign Minister Abbas Araghchi ga Moscow da unaduna wari sakre wari saba adu da Russia na US na Iran na chathakiba strike adu yumfam yaudaba hiramda base tawduna amadi conflict asi chawthok halaknaba chathakiba strike ni haina fongdokladuna Russia na Iran gi miyambu mateng pangnaba sem sari haina fongdokre amaramda Iran gi Supreme Leader Ayatollah Khamenei na Israel na chatharakliba lan asi Zionist regime asigi khwaidigi asoiba khongthang oigani haina fongdokhibaga loinana West Asia da laiba US ki best sing da khakta natana US na chathakiba strike adugi damak matik chaba pau khumpi gani haina wasakre masida natana ngasi pangthokiba United Nations ki special session da Iran gi UN ambassador Amir
ꯏꯔꯥꯕꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ, ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯃꯐꯝ, ꯃꯇꯝ, ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯏ ꯏꯂꯥꯏꯠ ꯌꯨꯅꯤꯠꯅ ꯉꯥꯛꯇꯨꯅ ꯊꯝꯈ꯭ꯔꯦ, ꯏꯖꯔꯦꯜꯒꯤ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯏꯔꯥꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯏ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯃꯃꯥꯡꯗ ꯂꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯏꯂꯥꯏꯠ ꯌꯨꯅꯤꯠ ꯑꯃꯅ ꯉꯥꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯗ ꯌꯨꯑꯦꯁꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯂꯩꯉꯥꯛꯇ ꯑꯍꯣꯡꯕ ꯂꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯆꯍꯤ 43 ꯁꯨꯔꯕ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯏ ꯀꯨꯝꯖꯥ 1989ꯗꯒꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯗꯨ ꯏꯖꯔꯦꯜꯅ ꯌꯨꯑꯦꯁꯄꯨ ꯆꯤꯡꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯃꯔꯥꯜ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯏꯖꯔꯦꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ ꯃꯣꯁꯥꯗꯀꯤ ꯁ꯭ꯄꯥꯏ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯗꯦꯊ ꯔꯣꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔ ꯃꯣꯍꯥꯃꯗ ꯁꯥꯏꯁ꯭ꯇꯦꯁꯄꯨ ꯉꯁꯤ ꯏꯁꯂꯥꯃꯤꯛ ꯁꯦꯡꯀꯤꯇꯤꯗ ꯈꯣꯡꯒꯥꯎꯅꯕ ꯑꯃꯗꯤ ꯌꯦꯛꯅꯕꯒ ꯂꯧꯊꯨꯅꯕꯒꯤ ꯃꯔꯥꯜꯗ ꯏꯔꯥꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯏꯔꯥꯟꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯁꯤꯡꯅꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯏꯔꯥꯟꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯕꯨ ꯆꯥꯎꯅ ꯅꯣꯛꯂꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ 3ꯗ ꯊꯥꯗꯈꯤꯕ ꯕꯣꯝꯕꯁꯤꯡ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯁꯤꯡꯗ ꯀꯔꯤꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯕꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯂꯥꯂꯣꯡ ꯀꯌꯥꯁꯨ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯚꯣꯠ ꯃꯁꯤꯡ ꯊꯤꯔꯤꯉꯩꯗ ꯄꯣꯛꯈꯥꯏꯕꯗ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯀꯂꯤꯡꯒꯠꯁ ꯃꯔꯛꯀꯤ ꯃꯤꯈꯜꯒꯤꯗꯃꯛ ꯚꯣꯠꯁꯤꯡ ꯃꯁꯤꯡ ꯊꯤꯔꯤꯉꯩꯗ ꯀ꯭ꯔꯨꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯃꯅ ꯁꯣꯛꯈꯤꯕ ꯃꯇꯨꯡ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯅꯥꯗꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯅꯗꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯋꯥꯀꯔꯁꯤꯡꯅ CPM ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯀ꯭ꯔꯨꯗ ꯕꯣꯝꯕꯁꯤꯡ ꯂꯪꯁꯤꯟꯗꯨꯅ ꯄꯥꯔꯇꯤꯒꯤ ꯃꯥꯏꯄꯥꯛꯄ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯇꯃꯟꯅꯥ ꯈꯥꯇꯨꯟ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯣꯛꯈꯥꯏꯈꯤ ꯑꯃꯁꯨꯡ ꯁꯣꯛꯄꯗꯒꯤ ꯁꯤꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯏ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯥꯊꯤꯅ ꯋꯥꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯀ꯭ꯔꯤꯁꯅꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯥꯔꯣꯆꯥꯟꯒꯔꯗ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯑꯃꯗ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯑꯃꯁꯨꯡ ꯍꯛꯆꯤꯟꯅ ꯋꯥꯍꯜꯂꯦ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯡꯖꯥ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯈꯨꯔꯨꯝꯖꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯑꯁꯤ ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛ ꯂꯩꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯕ ꯃꯇꯝꯗ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯑꯦꯛꯁꯇ ꯊꯥꯒꯠꯄ ꯄꯣꯁꯠ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯗ꯭ꯔꯣꯟ 352 ꯑꯃꯗꯤ ꯃꯤꯁꯥꯏꯜ 13 ꯂꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯀꯤꯌꯚꯇ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯈꯣꯡ ꯊꯥꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯈꯥꯝꯕꯤꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯥꯟ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ 13 ꯂꯣꯝꯁꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯞꯊꯈꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯥꯟꯃꯤ 3,000 ꯑꯃꯒꯁꯨ ꯔꯁꯤꯌꯥꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯖꯦ.ꯗꯤ. ꯚꯦꯟꯁ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕꯒꯤ ꯐꯤꯔꯦꯞ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ J.D. ꯚꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯅ ꯌꯥꯔꯤꯕꯃꯈꯩ ꯏꯔꯥꯟꯗ ꯈꯨꯠ ꯊꯥꯗꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯛꯇꯕꯅ ꯏꯔꯥꯟꯗ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯗꯥꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯥꯗ ꯆꯥꯎꯅ ꯁꯤꯡꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯏꯔꯥꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯨꯑꯦꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯂꯥꯟ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯂꯩꯕꯥꯛ ꯀꯌꯥ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯕꯦꯟꯖꯥꯃꯤꯟ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯂꯩꯕꯥꯛ ꯀꯌꯥ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯄꯤꯒꯅꯤ ꯍꯥꯏꯕ ꯂꯩꯕꯥꯛ ꯀꯌꯥ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯟꯗ ꯀꯔꯝꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯒꯆꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯎꯅꯗꯨꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯒꯅꯤ꯫ ꯔꯁꯤꯌꯥ ꯏꯔꯥꯟꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯍꯟꯗꯛ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯏꯔꯥꯟꯗꯗꯤ ꯊꯧꯅꯥ ꯑꯃꯗꯤ ꯃꯄꯥꯡꯒꯜ
ꯍꯥꯞꯄꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯃꯠꯇꯗ ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯅꯔꯔꯣꯏ꯫ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯒꯤ ꯏꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯄꯨꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯛꯇ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯛꯁꯤꯜꯂꯕ ꯌꯥꯔꯤ꯫ ꯌꯨ.ꯑꯦꯁ.ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯈꯣꯡꯐꯝꯗꯤ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯖꯔꯦꯜꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯌꯨ.ꯑꯦꯁ.ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯏꯔꯥꯟꯗ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯉꯔꯥꯡ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯐꯣꯔꯗꯣ, ꯅꯥꯇꯥꯟꯖ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯌꯨ.ꯑꯦꯁ.ꯒꯤ ꯕꯣꯝꯕꯔ B-2 ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯥꯟꯅ ꯃꯁꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯉꯁꯤ ꯏꯖꯔꯦꯜꯒꯤ ꯑꯆꯧꯕ ꯁꯤꯇꯤ ꯀꯌꯥꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ 90 ꯔꯣꯝ ꯆꯠꯊꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯝꯕ ꯌꯥꯏ ꯑꯃꯗꯤ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯌꯨ.ꯑꯦꯟ.ꯒꯤ ꯑꯦꯇꯣꯃꯤꯛ ꯑꯦꯖꯦꯟꯁꯤꯒꯤ ꯆꯤꯐꯅ ꯍꯥꯏ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯒꯤ ꯐꯣꯔꯗꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯇ ꯅꯠꯇꯅ ꯇꯦꯍꯔꯥꯟꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯗ ꯂꯩꯕ ꯑꯆꯧꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ 3 ꯊꯨꯒꯥꯏꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯏꯔꯥꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯥꯀꯜꯁꯤꯡꯗꯒꯤ ꯕ꯭ꯂꯥꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡꯗ ꯑꯦꯇꯣꯃꯤꯛ ꯄꯥꯋꯔ ꯌꯥꯎꯕꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯁꯣꯚꯔꯦꯟꯇꯤ ꯀꯥꯏꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯔꯥꯟꯗ ꯃꯈꯥ ꯇꯥꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯈꯨꯠ ꯍꯟꯗꯅꯕꯒꯤꯗꯃꯛ ꯑꯄꯤꯜꯁꯨ ꯇꯧꯈ꯭ꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯏꯔꯥꯟꯗ ꯆꯠꯊꯈꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯊꯛꯇ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯕꯁꯨ ꯗꯤꯃꯥꯟꯗ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯟ.ꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯁ꯭ꯇꯣꯞꯅ ꯍꯧꯖꯤꯛ ꯏꯔꯥꯟ, ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯑꯆꯧꯕ ꯕꯣꯝꯕꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 100 ꯍꯦꯟꯕ ꯁꯤꯈ꯭ꯔꯦ, ꯃꯤꯑꯣꯏ 3,000 ꯍꯦꯟꯕꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯏꯖꯔꯦꯜꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ 43 ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯏꯖꯔꯦꯜꯕꯨ ꯀꯥꯟꯊꯣꯛꯂꯝꯂꯒ ꯌꯨ.ꯑꯦꯁ.ꯇ ꯑꯇꯝꯅꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯨ.ꯑꯦꯁ.ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯏꯔꯥꯟꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯌꯨ.ꯑꯦꯁ.ꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯕꯨ ꯅꯥꯀꯣꯏꯅꯅ ꯁꯧꯒꯠꯇꯨꯅ ꯏꯔꯥꯟꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟ ꯕꯥꯔꯇꯣꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫